ꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯕꯦ ꯑꯦꯟꯖꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯂꯩꯃꯇꯣꯟ ꯀꯧꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯇꯣꯟ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯡꯅ ꯐꯩꯖꯥꯎ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡꯅ ꯂꯥꯏꯖ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯐꯩꯖꯥꯎ ꯅꯨꯄꯤ ꯊꯤꯔꯦ꯫ ꯐꯩꯖꯥꯎꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯑꯁꯪꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯐꯩꯖꯥꯎ ꯑꯃꯗꯤ ꯑꯁꯪꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯃꯈꯣꯏ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯀꯣꯔꯧ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯝꯃꯤ꯫ ꯀꯣꯔꯧꯒ ꯂꯥꯏꯖꯒ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯃꯪꯒꯣꯜ ꯀꯥꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯣꯔꯧꯒ ꯂꯥꯏꯖꯒꯗꯨ ꯎꯅꯔꯝꯃꯤ꯫ ꯀꯣꯔꯧ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ: ꯂꯥꯏꯖ, ꯑꯩ ꯃꯇꯝ ꯈꯔ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯇꯥꯔꯦ꯫ ꯂꯥꯏꯖ ꯅꯨꯡꯉꯥꯏꯇꯅ: ꯀꯅꯥ ꯀꯅꯥ ꯆꯠꯇꯣꯏꯅꯣ ꯇꯥ ꯀꯣꯔꯧ? ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯈꯔꯒ ꯆꯠꯀꯗꯕꯅꯤ꯫ ꯇꯥ ꯀꯣꯔꯧ, ꯑꯩꯗꯤ ꯆꯠꯍꯟꯅꯤꯡꯗꯦ꯫ ꯀꯩꯁꯨ ꯌꯥꯝ ꯀꯨꯏꯔꯣꯏꯗ, ꯑꯩꯅ ꯂꯥꯡꯐꯩꯗ ꯆꯠꯇꯧꯔꯤꯕꯁꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯅꯕꯅꯤ ꯂꯥꯏꯖ꯫ ꯑꯩꯗꯤ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯂꯥꯏꯖꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ: ꯑꯩꯁꯨ ꯍꯔꯥꯎꯏ ꯇꯥ ꯀꯣꯔꯧ꯫ ꯑꯗꯣ ꯇꯥ ꯀꯣꯔꯧ, ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯩꯔꯛꯀꯅꯨꯀꯣ? ꯂꯩꯔꯛꯑꯣꯏꯌꯦ, ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯄꯒ ꯑꯩꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯗꯕꯅꯤ ꯂꯥꯏꯖ꯫ ꯇꯥ ꯀꯣꯔꯧꯅ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯖꯔꯝꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯝꯁꯤꯜꯂꯛꯂꯕꯗ ꯀꯣꯔꯧ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯪꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯎꯕꯗ: ꯂꯥꯏꯖ, ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ? ꯍꯣꯏ ꯏꯅꯝꯃ꯫ ꯂꯥꯏꯖ, ꯏꯅꯝꯃꯁꯤ ꯉꯁꯤꯗꯤ ꯀꯣꯛꯁꯦ ꯆꯤꯛꯂꯤ ꯆꯤꯛꯂꯤ ꯇꯧꯏ꯫ ꯆꯥꯛꯇꯣ ꯉꯁꯤꯗꯤ ꯅꯪ ꯈꯔ ꯊꯣꯡ꯫ ꯍꯣꯏ ꯏꯅꯝꯃ, ꯑꯩ ꯊꯣꯡꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯃꯅꯝꯃ ꯑꯁꯪꯕꯤ ꯊꯕꯛ ꯈꯔ ꯇꯜꯂꯝꯃꯤ꯫ ꯂꯥꯏꯖ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯃꯇꯣꯟꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯂꯩꯃꯇꯣꯟ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ: ꯏꯃꯥꯒꯤ ꯂꯥꯏꯖ, ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯂꯤꯕꯔꯣ? ꯍꯣꯏ ꯏꯃꯥ, ꯏꯅꯝꯃꯗꯣ ꯀꯣꯛ ꯆꯤꯛꯑꯦꯅ ꯑꯩꯅ ꯊꯣꯡꯂꯕ꯫ ꯆꯤꯛꯅꯤ ꯏꯃꯥ, ꯀꯣꯛ ꯌꯥꯝ ꯆꯤꯛꯀꯅꯤ꯫ ꯃꯇꯟꯗꯤ ꯇꯜꯂꯕꯅꯤꯅ ꯀꯣꯛ ꯆꯤꯛꯅꯤꯕ ꯃꯥ꯫ ꯏꯃꯥ, ꯌꯥꯔꯦꯕ꯫ ꯑꯗꯣ ꯏꯃꯥ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯣ ꯍꯥꯏꯅꯣ? ꯁꯣꯏꯕꯨꯝꯗꯣ ꯏꯔꯣꯟꯁꯤꯜꯂꯨ꯫ ꯍꯣꯏ ꯏꯃꯥ꯫ ꯏꯃꯥꯁꯨ ꯈ꯭ꯋꯥꯡꯁꯤ ꯅꯥꯕꯅ ꯂꯣꯏꯔꯦ, ꯉꯥꯏꯍꯥꯛꯇ ꯈ꯭ꯋꯥꯡꯁꯤ ꯇꯤꯡꯊꯣꯛꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯇꯣꯟꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯥꯁꯨ ꯆꯥꯛꯇꯣ ꯊꯣꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯏꯔꯤꯛꯇꯨ ꯌꯥꯝ ꯄꯥꯈꯠꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯔꯤꯛ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ: ꯂꯥꯏꯖ, ꯅꯪ ꯄꯥꯎ ꯑꯃ ꯇꯥꯔꯕꯣ? ꯂꯥꯏꯖ ꯏꯉꯛ ꯉꯛꯅ: ꯀꯩ ꯄꯥꯎꯅꯣ? ꯑꯩꯗꯤ ꯇꯥꯗꯦꯅ꯫ ꯏꯔꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ: ꯏꯇꯥ ꯂꯥꯏꯖ, ꯇꯥ ꯀꯣꯔꯧꯗꯣ ꯂꯩꯇ꯭ꯔꯦꯅ ꯍꯥꯏ꯫ ꯂꯥꯏꯖ ꯌꯥꯝ ꯉꯛꯅ ꯏꯔꯤꯛꯇ ꯌꯦꯡꯂꯛꯏ꯫ ꯏꯔꯤꯛ, ꯅꯪ ꯍꯥꯏꯗꯣ ꯀꯩꯅꯣ? ꯇꯥ ꯀꯣꯔꯧꯕꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ? ꯍꯥꯏꯌꯨ ꯏꯔꯤꯛ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯤꯕ꯭ꯔꯥ? ꯏꯔꯤꯛ ꯀꯞꯇꯨꯅ: ꯂꯥꯏꯖ, ꯑꯩꯒꯤꯁꯦ ꯅꯪꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕ ꯅꯠꯇꯤꯌꯦ, ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ꯫ ꯏꯇꯥ ꯂꯥꯏꯖ, ꯇꯥ ꯀꯣꯔꯧꯗꯣ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖ ꯂꯩꯃꯥꯏꯗ ꯐꯝꯊꯈꯤ, ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ: ꯇꯥ ꯀꯣꯔꯧꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ? ꯏꯇꯥ ꯏꯔꯤꯛ, ꯇꯥ ꯀꯣꯔꯧꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯃꯥꯅ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯥꯅ ꯑꯩ ꯊꯥꯗꯣꯛꯂꯒ ꯀꯩꯁꯨ ꯆꯠꯂꯣꯏꯌꯦ, ꯑꯩ ꯈꯪꯉꯤ꯫ ꯃꯈꯨꯠꯇꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯂꯥꯏꯖꯗꯨ ꯊꯣꯡꯒꯥꯜꯂꯣꯝ ꯑꯗꯣꯝꯗ ꯊꯣꯛꯈꯤꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯏꯔꯤꯛꯅ ꯊꯥꯖꯕ ꯐꯥꯏ: ꯏꯇꯥ, ꯀꯔꯥꯏꯗꯅꯣ ꯅꯪꯅ ꯆꯠꯀꯦ ꯇꯧꯔꯤꯕꯗꯨꯕꯣ? ꯂꯥꯏꯖ ꯏꯔꯤꯛꯀꯤ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ: ꯏꯇꯥ, ꯑꯩꯕꯨ ꯊꯥꯗꯣꯛ, ꯑꯩ ꯀꯣꯔꯧꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ꯫ ꯑꯩ ꯇꯥ ꯀꯣꯔꯧꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦꯕ꯫ ꯑꯩꯕꯨ ꯊꯥꯗꯣꯛ꯫ ꯇꯥ ꯀꯣꯔꯧꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ꯫ ꯏꯇꯥ, ꯅꯪ ꯆꯠꯄ ꯌꯥꯔꯣꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯥꯏꯖꯗꯨ ꯀꯣꯔꯧꯒꯤ ꯋꯥꯈꯜꯗ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏꯖ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯩꯈꯣꯝ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯂꯥꯏꯖꯅ ꯂꯩꯈꯣꯝ ꯁꯥꯟꯅꯕꯗꯨ ꯎꯕꯗ ꯑꯄꯤꯛꯄꯤꯅ ꯃꯃꯥ ꯑꯁꯪꯕꯤꯗ ꯑꯁꯨꯝꯅ: ꯏꯃꯥ, ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯂꯩꯈꯣꯝ ꯁꯥꯟꯅꯩꯕ꯫ ꯑꯁꯪꯕꯤ ꯁꯥꯎꯅ: ꯃꯗꯨꯒꯤ ꯑꯉꯥꯎꯕꯤꯗꯣ ꯂꯩꯈꯣꯝ ꯑꯃ ꯁꯥꯟꯅꯗ ꯂꯩꯔꯕ꯭ꯔꯥ ꯈꯪꯅꯤ ꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯥꯏꯖꯗꯨ ꯂꯩꯈꯣꯝꯗ ꯀꯣꯠꯂꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯁꯪꯕꯤ ꯁꯥꯎꯅ ꯂꯤꯆꯩꯗꯨꯅ ꯀꯜꯂꯝꯃꯤ: ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯩꯈꯣꯝ ꯁꯥꯟꯅꯔꯤꯕꯁꯦ? ꯅꯪꯕꯨ ꯑꯉꯥꯡꯂꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯤꯆꯩ ꯑꯗꯨꯅ ꯂꯥꯏꯖꯗ ꯀꯜꯂꯝꯃꯤ꯫ ꯂꯥꯏꯖ ꯅꯥꯔꯗꯨꯅ ꯀꯞꯂꯝꯃꯤ: ꯏꯃꯥ, ꯏꯃꯥ, ꯑꯩꯕꯨ
ꯐꯨꯒꯅꯨ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯗꯨ ꯃꯁꯥꯗꯨ ꯇꯥꯁꯤꯜꯂꯤ ꯂꯩꯃꯇꯣꯟꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯃꯃꯧꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯨꯔꯤꯕꯗꯨ ꯎꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯧꯕꯨ ꯈꯥꯝꯗꯣꯛꯂꯝꯃꯤ ꯃꯧꯋꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯅꯆꯜꯗ ꯇꯨꯝꯅ ꯇꯧꯒꯅꯨ ꯅꯆꯜꯁꯤ ꯃꯤꯒ ꯃꯤ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯁꯪꯕꯤ ꯁꯥꯎꯅ ꯃꯤꯒ ꯃꯤ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯧꯕ ꯁꯨꯝ ꯌꯥꯔꯁꯤ ꯍꯥꯏꯔꯣ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯥ ꯃꯤꯒꯤ ꯃꯃꯥꯡꯗ ꯀꯟꯅ ꯍꯥꯏꯅꯕ ꯏꯀꯥꯏ ꯆꯪꯉꯨ ꯆꯪꯉꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯃꯆꯥꯅꯨꯄꯤ ꯑꯉꯥꯎꯕꯤꯁꯤꯗ ꯉꯥꯡꯂꯦ ꯍꯥꯏꯗꯨꯅ ꯁꯥꯎꯔꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤꯗꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯩꯃꯇꯣꯟ ꯆꯪꯈ꯭ꯔꯤꯕ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯧ ꯅꯪꯁꯤ ꯑꯉꯛꯄꯅꯤꯀꯣ ꯂꯩꯃꯇꯣꯟ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯏꯃꯥꯒꯤ ꯂꯥꯏꯖ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯨ ꯀꯩꯗꯧꯕꯒꯦ ꯏꯃꯥ ꯅꯪꯒꯤ ꯈꯟꯕꯗ ꯁꯤꯕ ꯉꯝꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯇꯣꯟ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯝꯃꯤ ꯂꯥꯏꯖꯍꯣꯏꯒ ꯊꯪꯅꯕ ꯈꯨꯜꯗ ꯁꯛꯍꯦꯟ ꯀꯧꯕ ꯑꯃꯥꯏꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ ꯑꯃꯥꯏꯕ ꯁꯛꯍꯦꯟ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯂꯩꯁꯥꯕꯤꯗꯤ ꯂꯥꯏꯔꯗꯅ ꯃꯧ ꯐꯥꯎꯕꯅ ꯑꯃꯥꯏꯕ ꯁꯛꯍꯦꯟꯗ ꯉꯥꯎꯅꯔꯝꯃꯤ ꯑꯃꯥꯏꯕ ꯁꯛꯍꯦꯟꯗꯨ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯎꯕꯗ ꯃꯧ ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯑꯩꯗꯤ ꯑꯃꯥꯏꯕ ꯁꯛꯍꯦꯟꯁꯦ ꯌꯥꯝ ꯉꯥꯎꯖꯩꯗ ꯃꯥꯒꯤ ꯃꯁꯛ ꯈꯨꯐꯖꯁꯦ ꯕꯦꯃꯥ ꯅꯋꯥꯅ ꯇꯥꯔꯒ ꯍꯠꯆꯅꯤ ꯃꯥꯏꯕ ꯁꯛꯍꯦꯟꯒꯤ ꯍꯥꯛꯇꯛꯇ ꯅꯨꯄꯤ ꯌꯥꯝꯅ ꯆꯩ ꯆꯥꯔꯦꯅ ꯍꯥꯏꯕꯅꯤꯀꯣ ꯅꯪꯁꯨ ꯃꯥ ꯌꯥꯎꯖꯅꯤ ꯌꯥꯎꯔꯣꯏꯗ ꯑꯩꯈꯣꯏ ꯅꯨꯄꯥꯁꯨ ꯈꯪꯕꯅꯤ ꯑꯩꯅ ꯑꯃꯥꯏꯕ ꯁꯛꯍꯦꯟ ꯉꯥꯎꯖꯩꯌꯦꯁꯦ ꯅꯣꯏ ꯅꯨꯄꯥꯗꯤ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯣ ꯍꯥꯏꯗꯦꯗ ꯀꯔꯤꯕ ꯍꯥꯏꯔꯨꯗꯣꯏꯅꯣ ꯑꯩꯅ ꯃꯥ ꯉꯥꯎꯖꯩ ꯍꯥꯏꯗꯨꯅ ꯏꯆꯥ ꯂꯩꯔꯕꯤ ꯑꯩꯅ ꯃꯉꯣꯟꯗ ꯂꯩꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯉꯥꯎꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯑꯩꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯃꯗꯤ ꯁꯛꯍꯦꯟꯗ ꯅꯝꯗꯅ ꯂꯩꯅꯤ ꯑꯃꯥꯏꯕ ꯁꯛꯍꯦꯟ ꯉꯥꯎꯖꯔꯤꯕ ꯃꯧ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯑꯣꯈꯥꯛꯇꯤ ꯌꯥꯝꯃꯤ ꯀꯔꯝꯕ ꯂꯥꯏꯕꯛ ꯐꯕꯤꯒꯤꯕꯨ ꯑꯣꯏꯔꯤꯒꯕ ꯑꯁꯨꯝꯅ ꯃꯧꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯛꯍꯦꯟꯁꯨ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯃ ꯍꯤꯡꯆꯥꯕꯤ ꯆꯪꯉꯦ ꯍꯥꯏꯗꯨꯅ ꯊꯧ ꯇꯧꯕ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯤꯆꯥꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯔꯤ ꯊꯣꯏꯕꯤ ꯃꯥꯕꯨ ꯐꯥꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏ ꯑꯩꯕꯨ ꯊꯥꯗꯣꯛ ꯑꯩ ꯃꯀꯣꯛ ꯆꯥꯒꯦꯕ ꯊꯥꯗꯣꯛꯑꯣꯕ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯇꯃꯥꯅ ꯕꯦꯃꯥ ꯅꯪꯅ ꯃꯀꯣꯛ ꯆꯥꯒꯦ ꯍꯥꯏꯔꯤꯗꯨꯕꯨ ꯉꯥ ꯃꯀꯣꯛꯂꯅꯦ ꯍꯥ ꯉꯥ ꯃꯀꯣꯛ ꯆꯥꯒꯦ ꯍꯥꯏꯔꯒꯅ ꯏꯃꯥꯅꯅꯦ ꯉꯥ ꯃꯀꯣꯛ ꯄꯨꯊꯣꯔꯛꯀꯦꯕ ꯊꯣꯏꯕꯤ ꯃꯃꯤꯠꯇꯨ ꯈꯥꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯅꯨꯕꯤ ꯅꯪꯒꯤ ꯅꯀꯣꯛꯇꯨ ꯆꯥꯎꯔꯥ ꯇꯃꯥ ꯃꯆꯥꯅꯨꯄꯤꯒꯤ ꯈꯨꯌꯦꯡ ꯑꯗꯨꯗ ꯈꯪꯅ ꯑꯩ ꯁꯛꯊꯤꯕꯤꯌꯥ ꯀꯤꯅꯦ ꯅꯃꯤꯠ ꯈꯨꯌꯦꯡ ꯂꯥꯌꯦꯡꯅꯤꯗꯅ ꯍꯤꯡꯆꯥꯕꯤꯗꯤ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯤ ꯇꯟꯖꯥꯗꯨꯗ ꯁꯛꯍꯦꯟꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯇꯃꯥ ꯁꯛꯍꯦꯟꯕꯨ ꯎꯕꯗ ꯏꯕꯨꯡꯉꯣ ꯁꯛꯍꯦꯟ ꯅꯪ ꯂꯥꯛꯏꯗꯅ ꯅꯆꯜꯁꯤ ꯑꯃꯨꯛꯇ ꯐꯅꯕ ꯌꯦꯡꯕꯤꯔꯝꯃꯨ ꯃꯀꯣꯛ ꯆꯥꯒꯦꯗ ꯍꯥꯏꯔꯒ ꯂꯩꯔꯤ ꯉꯥ ꯃꯀꯣꯛꯂ ꯍꯥꯏꯕꯁꯨ ꯅꯠꯇꯦꯒꯤ ꯏꯗꯣꯝꯆꯥ ꯑꯩ ꯐꯅꯕ ꯌꯦꯡꯖꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯗꯨ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ ꯊꯣꯏꯕꯤ ꯃꯥꯗꯤ ꯁꯛꯍꯦꯟꯕꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯈꯨꯠꯇꯨ ꯆꯤꯛꯇꯨꯅ ꯁꯛꯍꯦꯟꯗ ꯌꯦꯡꯗꯨꯅ ꯂꯩ ꯊꯣꯏꯕꯤꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩꯅ ꯋꯥꯅ ꯍꯤꯡꯆꯥꯕꯤ ꯆꯪꯕ ꯁꯥꯔꯤꯕꯁꯦ ꯃꯥꯕꯨ ꯎꯖꯅꯕꯅꯤ ꯍꯥꯏꯕ ꯃꯥꯗꯤ ꯈꯪꯗꯦꯕ ꯃꯥꯒꯤ ꯃꯁꯛꯁꯤꯗꯅꯦꯕ ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯃꯥꯅꯒ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯣꯏꯔꯗꯤ ꯊꯣꯏꯕꯤꯒꯤ ꯃꯄꯣꯛꯁꯦ ꯃꯍꯩ ꯌꯥꯜꯂꯦ ꯃꯁꯤꯗꯤ ꯃꯤꯆꯤ ꯈꯠꯆꯤꯟꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯅ ꯁꯛꯍꯦꯟꯗ మిꯆꯤ ꯈꯠꯆꯤꯜꯂꯤ ꯁꯛꯍꯦꯟ ꯊꯣꯏꯕꯤꯅ ꯃꯉꯣꯟꯗ ꯃꯤꯆꯤꯅ ꯈꯠꯆꯤꯜꯂꯛꯄꯗꯨꯗ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯀꯔꯤ ꯍꯤꯡꯆꯥꯕꯤ ꯈꯨꯆꯪ ꯃꯤꯆꯤꯒ ꯈꯠꯆꯤꯜꯂꯛꯏꯁꯤꯅ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯁꯛꯍꯦꯟ ꯉꯛꯅ ꯏꯗꯣꯝꯆꯥ ꯁꯤꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦꯅ ꯀꯩꯁꯨꯝ ꯇꯧꯗꯦꯕ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯃꯀꯣꯛ ꯆꯥꯒꯦ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯍꯦꯃꯥꯏꯕ ꯐꯖꯅ ꯌꯦꯡꯉꯣ ꯑꯩ ꯍꯤꯡꯆꯥꯕꯤ ꯆꯪꯉꯤꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯪꯉꯛꯑꯣ ꯁꯛꯍꯦꯟ ꯋꯥꯈꯜꯗ ꯕꯦꯔꯥꯒꯤ ꯍꯤꯡꯆꯥꯕꯤ ꯈꯨꯆꯪꯅꯤ ꯍꯣꯏ ꯍꯪꯉꯒꯦ ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯅꯪꯒꯤ ꯆꯥꯅꯤꯡꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏ ꯊꯣꯏꯕꯤ ꯀꯦꯔꯞ ꯇꯧꯗꯨꯅ ꯉꯁꯥꯏꯈꯩ ꯃꯀꯣꯛ ꯆꯥꯅꯤꯡꯉꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯃꯀꯣꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯑꯣꯏꯅꯤꯡꯉꯤ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯛꯍꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯩꯅꯣꯍꯦ ꯑꯗꯨꯗꯤ ꯌꯥꯗꯦ ꯑꯗꯨ ꯅꯠꯇꯕ ꯃꯥꯏ ꯑꯗꯨ ꯅꯠꯇꯕ ꯑꯩ ꯄꯥꯝꯗꯦ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯄꯤꯗ꯭ꯔꯗꯤ ꯑꯩꯗꯤ ꯍꯜꯂꯣ ꯁꯛꯍꯦꯟ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯑꯗꯨꯗꯤ ꯂꯤꯆꯩ ꯄꯥꯝꯕ꯭ꯔꯥ ꯅꯌꯥꯡꯂꯦꯟꯗꯨꯗ ꯂꯤꯆꯩꯅ ꯀꯟꯁꯤꯔꯣ ꯏꯗꯣꯝꯆꯥ ꯂꯤꯆꯩ ꯑꯃꯇ ꯄꯨꯊꯣꯛꯄꯤꯔꯧꯕ ꯍꯣꯏ ꯏꯕꯨꯡ ꯄꯨꯊꯣꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯒꯤ ꯃꯃꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯊꯥꯎ ꯇꯩꯕ ꯂꯤꯆꯩ ꯑꯃ ꯄꯨꯊꯣꯔꯛꯏ ꯁꯛꯍꯦꯟ ꯂꯤꯆꯩꯗꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯍꯟꯒꯗ꯭ꯔꯥ ꯍꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯌꯨ ꯊꯣꯏꯕꯤ ꯁꯛꯍꯦꯟꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯗ ꯀꯤꯔꯞ ꯇꯧꯅꯗꯤ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏ ꯍꯜꯂꯣꯏ ꯑꯩꯗꯤ ꯅꯪꯒ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎ ꯍꯜꯂꯣꯏ ꯑꯣ ꯐꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯅ ꯊꯣꯏꯕꯤꯗ ꯂꯤꯆꯩꯗꯨꯅ ꯁꯦꯠ ꯀꯜꯂꯝꯃꯤ
ꯑꯗꯨꯝꯅ ꯂꯤꯆꯩꯅ ꯀꯜꯂꯛꯄꯗꯨꯗ ꯊꯣꯏꯕꯤꯗꯨ ꯅꯥꯔꯗꯨꯅ ꯍꯣ ꯑꯃꯥꯏꯕ ꯑꯉꯥꯎꯕ ꯂꯥꯛꯏ ꯈꯪꯕ꯭ꯔꯥ ꯍꯤꯡꯆꯥꯕꯨ ꯀꯣꯆꯥꯕ ꯍꯤꯡꯆꯥꯕꯤ ꯆꯪꯕ ꯌꯦꯡꯕ ꯂꯥꯛꯄꯕꯨ ꯑꯗꯨꯃꯥꯏ ꯌꯦꯡꯅꯕ꯭ꯔꯥ ꯍꯟꯒꯗ꯭ꯔꯥ ꯍꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯌꯨ ꯁꯤ ꯍꯥꯏꯗꯨꯅ ꯂꯤꯆꯩꯗꯨꯅ ꯐꯨꯒꯗꯕꯒꯤ ꯊꯥꯡꯒꯠꯂꯤ ꯍꯣ ꯍꯜꯂꯒꯦꯕ ꯌꯥꯝ ꯊꯨꯅ ꯍꯟꯈ꯭ꯔꯣ ꯅꯠꯇ꯭ꯔꯗꯤ ꯂꯤꯆꯩꯁꯤꯅ ꯑꯃꯨꯛ ꯀꯜꯂꯛꯑꯅꯤ ꯍꯣ ꯍꯟꯈ꯭ꯔꯦ ꯍꯤꯡꯆꯥꯕꯤ ꯆꯪꯗ꯭ꯔꯤ ꯑꯩ ꯇꯥꯃꯥ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯕꯦꯝꯃ ꯅꯪꯕꯨ ꯑꯁꯦꯡꯕꯒꯤ ꯍꯤꯡꯆꯥꯕꯤ ꯆꯪꯗ꯭ꯔꯕ꯭ꯔꯣ ꯆꯪꯗ꯭ꯔꯤ ꯏꯃꯥ ꯍꯤꯡꯆꯥꯕꯤꯒ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯋꯥꯏ ꯌꯦꯛ ꯁꯪꯉꯤꯗ ꯏꯕꯨꯡꯉꯣ ꯁꯛꯍꯦꯟ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ ꯏꯅꯦꯗꯣ ꯈꯦꯅꯥ ꯂꯧꯊꯣꯛꯈꯤꯒꯦ ꯏꯗꯣꯝꯆꯥ ꯌꯥꯔꯅꯤ ꯗꯣꯈꯤꯅꯥꯒ ꯇꯧꯕꯤꯔꯅꯨ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯕꯤ ꯃꯆꯤꯟꯗꯨ ꯄꯩꯗꯨꯅ ꯑꯩꯅꯗꯤ ꯍꯤꯡꯆꯥꯕꯤ ꯆꯪꯕ ꯁꯥꯔꯒ ꯃꯉꯣꯟꯗ ꯅꯝꯅ ꯂꯩꯒꯦ ꯇꯧꯔꯒ ꯂꯤꯆꯩ ꯅꯣꯏꯅ ꯀꯜꯂꯒ ꯊꯅꯝꯃꯤꯅꯦ ꯁꯛꯍꯦꯟꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯁꯛꯍꯦꯟ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯔꯗꯤ ꯊꯤꯔꯣ ꯆꯥꯛ ꯆꯥꯔꯒ ꯅꯤꯡꯊꯤꯈꯨꯜꯗ ꯆꯠꯇꯣꯏꯅꯤ ꯆꯥꯛꯀ ꯂꯣꯏꯗ꯭ꯔꯤꯗ ꯊꯣꯡꯕꯗ ꯉꯥꯏꯔꯤ ꯀꯩꯅꯣ ꯏꯃꯥ ꯑꯩꯅ ꯉꯔꯥꯡ ꯅꯤꯡꯊꯤꯈꯨꯜꯗ ꯆꯠꯀꯅꯤ ꯆꯥꯛ ꯈꯔ ꯉꯟꯅ ꯊꯣꯡꯉꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯍꯅꯨꯊꯪꯁꯤꯗ ꯎꯀꯥꯏ ꯇꯛꯂꯦ ꯅꯇꯨ ꯊꯤꯔꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯅꯃꯥꯟꯅꯕꯗꯤ ꯅꯨꯄꯤ ꯊꯤꯗꯅ ꯃꯆꯥ ꯆꯥꯎꯅꯈ꯭ꯔꯦ ꯏꯃꯥꯁꯨ ꯏꯃꯣꯒꯤ ꯁꯦꯕꯥ ꯀꯩꯗꯣ ꯄꯥꯝꯃꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯋꯥꯊꯤꯁꯦ ꯑꯃꯨꯛ ꯉꯥꯡꯉꯅꯤ ꯇꯥꯅꯤꯡꯗꯕꯅ ꯑꯩꯗ ꯊꯣꯛꯆꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯁꯥꯈꯤ ꯃꯆꯥꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯍꯧꯏ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯆꯠꯈ꯭ꯔꯦꯅꯦ ꯃꯥꯅ ꯅꯨꯄꯤ ꯄꯟꯕ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ ꯃꯃꯥ ꯑꯩ ꯂꯧꯗꯅ ꯃꯁꯛꯁꯨ ꯗꯃꯥꯗ ꯐꯖꯔꯤꯕ ꯁꯥꯈꯤ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯆꯥꯛꯇꯨ ꯊꯣꯡꯂꯝꯃꯤ ꯁꯣꯝꯗ ꯑꯄꯤꯛꯄꯤꯗꯨ ꯉꯥꯃꯣꯛ ꯆꯥꯏ ꯑꯄꯤꯛꯄꯤꯅ ꯉꯥꯃꯣꯛ ꯆꯥꯕꯗꯨ ꯎꯕꯗ ꯂꯥꯏꯖꯥ ꯃꯇꯤꯟ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯂꯤ ꯑꯄꯤꯛꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯅꯪꯅ ꯆꯥꯏꯗꯣ ꯑꯩꯁꯨ ꯈꯤꯇ ꯆꯥꯒꯦ ꯑꯄꯤꯛꯄꯤꯅ ꯑꯩꯅ ꯆꯥꯔꯤꯕ ꯉꯥꯃꯣꯛꯁꯤꯗꯤ ꯑꯉꯥꯡꯅ ꯆꯥꯅꯕꯅꯤ ꯑꯍꯟꯅ ꯆꯥꯕꯒꯤ ꯅꯠꯇꯦ ꯑꯗꯨꯅ ꯆꯥꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯃꯣꯛꯇ ꯇꯨꯡꯗ ꯂꯣꯠꯂꯤ ꯂꯥꯏꯖꯥ ꯁꯥꯎꯅ ꯑꯩꯁꯨ ꯆꯥꯒꯦ ꯍꯥꯏꯕꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄꯤꯗꯒꯤ ꯉꯥꯃꯣꯛꯇꯨ ꯃꯨꯟꯗꯨꯅ ꯆꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯅꯦꯅ ꯉꯥꯃꯣꯛꯇꯨ ꯃꯨꯟꯗꯨꯅ ꯆꯥꯈꯤꯕꯗꯨꯗ ꯑꯄꯤꯛꯄꯤꯗꯨ ꯀꯟꯅ ꯀꯞꯄꯛꯏ ꯃꯆꯥꯅꯨꯄꯤꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯑꯁꯪꯕꯤꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯑꯁꯪꯕꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯏꯃꯥꯒꯤ ꯑꯄꯤꯛꯄꯤ ꯀꯩꯗꯧꯔꯒꯦ ꯏꯆꯥꯅ ꯀꯞꯂꯤꯕꯕꯣ ꯑꯄꯤꯛꯄꯤ ꯀꯞꯇꯨꯅ ꯏꯃꯥ ꯏꯅꯦꯅ ꯑꯩꯒꯤ ꯉꯥꯃꯣꯛꯇꯣ ꯃꯨꯜꯂꯒ ꯆꯥꯊꯣꯛꯈ꯭ꯔꯤꯕ ꯏꯆꯥꯒꯤ ꯉꯥꯃꯣꯛ ꯅꯅꯦ ꯑꯉꯥꯎꯕꯤꯁꯤꯅ ꯃꯨꯜꯂꯒ ꯆꯥꯊꯣꯛꯈ꯭ꯔꯦꯕ ꯑꯁꯪꯕꯤ ꯁꯥꯎꯅ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯍꯦ ꯉꯥꯎꯕꯤ ꯉꯥꯃꯣꯛꯇꯣ ꯑꯉꯥꯡꯗꯤ ꯌꯥꯝ ꯊꯨꯅ ꯄꯤꯀꯣ ꯂꯥꯏꯖ ꯃꯥꯗꯤ ꯊꯧꯁꯥꯗꯅ ꯉꯥꯃꯣꯛꯇꯨ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯪꯕꯤ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯏ ꯑꯩꯅ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ ꯉꯥꯃꯣꯛꯇꯣ ꯄꯤꯈꯣ ꯍꯥꯏꯕꯅꯦ ꯂꯥꯏꯖ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯑꯗꯨꯝ ꯆꯥꯔꯒ ꯂꯩ ꯑꯁꯪꯕꯤ ꯃꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯁꯪꯕꯤꯅ ꯂꯥꯏꯖꯕꯨ ꯐꯨꯔꯝꯃꯤ ꯂꯥꯏꯖ ꯃꯥꯁꯨ ꯃꯅ ꯐꯨꯕꯗꯨꯗ ꯅꯥꯔꯗꯨꯅ ꯀꯞꯂꯝꯃꯤ ꯑꯩꯕꯨ ꯐꯨꯕꯤꯒꯅꯣ ꯑꯩ ꯅꯥꯏꯌꯦ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯖꯔꯔꯣꯏꯌꯦ ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ ꯅꯪꯅ ꯇꯧꯖꯔꯔꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯑꯉꯥꯎꯕꯤ ꯅꯪ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯃꯤꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯗꯅ ꯂꯩꯔꯕꯅꯤ ꯅꯪꯗ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯣ ꯅꯪ ꯁꯤꯈ꯭ꯔꯕꯗꯤ ꯋꯥꯏ ꯑꯃ ꯁꯪꯂꯗꯕꯅꯤ ꯊꯕꯛ ꯑꯃꯠꯇꯁꯨ ꯀꯥꯟꯅꯕ ꯅꯠꯇꯕ ꯑꯔꯦꯝꯕꯗ ꯆꯥꯕ ꯇꯤꯡꯅꯕꯅꯤ ꯅꯪꯅ ꯏꯈꯨꯠꯁꯤ ꯄꯦꯟꯅ ꯐꯨꯔꯒ ꯂꯣꯏꯔꯦ ꯅꯪꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯂꯥꯏꯖꯕꯨ ꯐꯨꯕꯤꯔꯝꯃꯤ ꯂꯩꯃꯇꯣꯟ ꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯃꯃꯧꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯨꯕ ꯎꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯈꯥꯝꯗꯣꯛꯂꯝꯃꯤ ꯂꯩꯃꯇꯣꯟ ꯃꯃꯧꯗ ꯌꯦꯡꯗꯨꯅ ꯃꯧ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯆꯜꯗ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯤꯕꯁꯦ ꯍꯣ ꯂꯝꯍꯦꯟꯕꯒꯤ ꯐꯨꯔꯤꯕ ꯏꯆꯥꯁꯤꯅ ꯀꯔꯤ ꯇꯧꯔꯝꯂꯕꯒꯦ ꯏꯆꯥꯁꯤꯕꯨ ꯆꯩꯐꯝ ꯇꯥꯕ ꯃꯈꯩ ꯐꯨꯔꯤꯕꯁꯤꯕꯨ ꯑꯉꯥꯡꯅ ꯆꯥꯖꯕ ꯉꯥꯃꯣꯛꯇꯣ ꯂꯩꯁꯥꯕꯤ ꯃꯥꯅ ꯑꯉꯥꯡꯗꯒꯤ ꯃꯨꯜꯂꯒ ꯆꯥꯔꯤꯕꯅꯤ ꯃꯁꯦ ꯉꯥꯎꯁꯤꯟꯅꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯧ ꯅꯪꯁꯨ ꯅꯆꯜꯒꯤ ꯐꯤꯕꯝ ꯑꯁꯤ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯆꯜ ꯑꯁꯤꯕꯨ ꯍꯥꯟꯅ ꯑꯁꯨꯝꯅ ꯇꯧꯔꯝꯕ꯭ꯔꯣ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯇꯝꯂꯝꯕꯗꯒꯤ ꯉꯁꯤꯗꯤ ꯏꯆꯥꯁꯦ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯏꯃꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯣ ꯅꯆꯥꯅꯨꯄꯤ ꯑꯉꯥꯎꯕꯤꯁꯦ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯦ ꯍꯥꯠꯀꯦꯒ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯑꯗꯨꯅ ꯋꯥꯏ ꯁꯪꯒꯅꯤ ꯃꯧ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯀꯟꯃꯟꯗ꯭ꯔꯥ ꯀꯩꯒꯤ ꯀꯟꯃꯟꯕꯅꯣ ꯅꯆꯥꯅꯨꯄꯤꯁꯦ ꯉꯥꯎꯔꯤꯉꯩ ꯍꯥꯏꯗꯅ ꯆꯨꯝꯅ ꯉꯥꯎꯗꯤꯌꯦ ꯑꯗꯨꯗꯗꯤ ꯍꯥꯏꯕ ꯇꯥꯕ ꯏꯃꯥꯒꯤ ꯑꯄꯤꯛꯄꯤ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯣ ꯑꯉꯥꯎ ꯑꯐꯩꯒꯤ ꯃꯅꯥꯛꯇ ꯂꯩꯕꯁꯦ ꯏꯆꯥꯁꯨ ꯁꯣꯏꯗꯅ ꯉꯥꯎꯔꯛꯄ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤꯅ ꯑꯄꯤꯛꯄꯤꯕꯨ ꯏꯃꯨꯡꯗ pusindu ꯆꯪꯈꯤ ꯂꯩꯃꯇꯣꯟ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯧ ꯅꯪꯁꯨ ꯃꯃꯥꯅꯤꯀꯣ ꯃꯃꯥ ꯑꯃꯅ ꯃꯆꯥꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ ꯍꯦ ꯏꯁꯣꯔ ꯑꯩꯒꯤ ꯏꯆꯥꯁꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯑꯃꯨꯛꯇ ꯍꯜꯂꯛꯍꯟꯕꯤꯌꯨ ꯇꯥꯟꯖꯥꯗꯨꯗ ꯏꯕꯦꯂꯩꯗꯨ ꯂꯥꯛꯂꯝꯃꯤ
Ibelay mana kaptuna layrambadu ubada khonjel adu tapna inamma laymaton su yengthurai Ibelay oirambaduda mapidu sasat taithoktuna Ibelay nang laklibra hoi inamma ado inamma bu kaidawrake inamma kaisu tawdida Ibelay ado nangbu karai sadubano sida sum lakpro aise inammaga wa ama khanage haiduna lakpani kai wano Ibelay inamma ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯑꯃꯥꯏꯕ ꯄꯥꯈꯪ ꯑꯃ ꯂꯩ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕꯅꯤ ꯋꯥꯈꯜ ꯁꯣꯏꯔꯕ ꯃꯤ ꯀꯌꯥ ꯑꯃ ꯃꯥꯅ ꯂꯥꯌꯦꯡꯕꯗꯒꯤ ꯐꯈ꯭ꯔꯦ ꯑꯗꯨꯗ ꯑꯩꯁꯨ ꯑꯩꯈꯣꯏ ꯂꯥꯏꯖꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯍꯟꯅꯤꯡꯕ ꯏꯅꯝꯃꯗꯤ ꯅꯃꯧ ꯅꯨꯄꯤ ꯑꯁꯦ ꯐꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯦ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯏꯅꯝꯃ ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯤꯒꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯗꯨꯗ ꯌꯦꯡꯕꯗꯒꯤ ꯐꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯐꯔꯦ ꯌꯦꯡꯂꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯅꯃꯧ ꯅꯨꯄꯤ ꯑꯁꯤ ꯄꯨꯗꯨꯅ ꯏꯅꯝꯃ ꯂꯥꯛꯂꯒꯦ ꯍꯣꯏ ꯏꯅꯝꯃ ꯑꯗꯣ ꯑꯩꯈꯣꯏ ꯐꯩꯖꯥꯎꯗꯨꯕꯨ ꯌꯨꯝꯗꯒ ꯂꯥꯛꯇ꯭ꯔꯕ꯭ꯔꯣ ꯂꯥꯡꯐꯩꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯕ꯭ꯔꯣ ꯃꯔꯛꯇ ꯂꯥꯛꯏ ꯌꯥꯝ ꯇꯣꯏꯅꯗꯤ ꯂꯥꯛꯇꯦ ꯑꯁꯨꯝꯅ ꯂꯩꯃꯇꯣꯟꯒ Ibellayꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯣꯝꯗ ꯊꯣꯏꯕꯤꯒ ꯃꯇꯥ ꯈꯔꯒ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯀꯨꯁꯨꯝꯅ ꯏꯇꯥ ꯅꯪꯗꯤ ꯅꯍꯥꯟ ꯍꯤꯡꯁꯥꯕꯤ ꯆꯪꯗꯅ ꯇꯥ ꯁꯛꯍꯦꯟ ꯀꯧꯔꯒ ꯌꯦꯡꯍꯜꯂꯦ ꯍꯥꯏꯅ ꯍꯥꯏꯌꯦ ꯆꯨꯝꯕ꯭ꯔꯣ ꯍꯣ ꯆꯨꯝꯃꯤ ꯍꯤꯡꯆꯥꯕꯤ ꯆꯪꯕ ꯅꯠꯇꯦ ꯑꯩꯅ ꯆꯪꯁꯤꯟꯅꯕ ꯊꯥꯗꯣꯏ ꯉꯛꯅ ꯀꯩꯒꯤ ꯏꯇꯥꯗꯤ ꯍꯤꯡꯆꯥꯕꯤ ꯆꯪꯁꯤꯟꯅꯩꯕ ꯍꯣ ꯑꯗꯨꯕꯨꯔꯣ ꯑꯩꯗꯤ ꯇꯥ ꯁꯛꯍꯦꯟꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯍꯤꯡꯆꯥꯕꯤ ꯆꯪꯕ ꯁꯥꯔꯒ ꯃꯉꯣꯟꯗ ꯂꯩꯁꯤꯟꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒꯗꯤ ꯂꯤꯆꯩ ꯑꯣꯏꯅ ꯀꯟꯊꯔꯛꯏꯕ ꯀꯃꯥꯏꯅꯅꯣ ꯍꯥꯏꯁꯤꯕꯣ ꯊꯣꯏꯕꯤꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯃꯇꯥꯁꯤꯡ ꯑꯗꯨꯗ ꯂꯤꯔꯝꯃꯤ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯃꯇꯥꯁꯤꯡꯗꯨꯗꯤ ꯅꯣꯛꯂꯝꯃꯤ ꯀꯨꯁꯨꯝ ꯅꯣꯛꯇꯨꯅ ꯏꯇꯥ ꯅꯪꯁꯤꯗꯤꯕꯀꯣ ꯂꯥꯏꯃ ꯃꯊꯣꯡ ꯆꯥꯗꯦ ꯃꯊꯣꯡ ꯆꯥꯗꯕ ꯅꯠꯇꯦ ꯇꯥ ꯁꯛꯍꯦꯟ ꯄꯥꯝꯕꯩꯅꯤ ꯅꯣꯏꯁꯨ ꯍꯥꯏꯗꯣꯛꯇꯕꯩ ꯋꯥꯅꯤ ꯇꯥ ꯁꯛꯍꯦꯟ ꯄꯥꯝꯃꯤꯗꯨꯅꯤ ꯅꯣꯏꯁꯨ ꯄꯥꯝꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯃꯥꯒꯤ ꯃꯁꯛꯇꯨꯗ ꯉꯥꯎꯖꯕꯩ ꯋꯥꯗꯅꯤ ꯑꯗꯣ ꯇꯥ ꯁꯛꯍꯦꯟꯗ ꯂꯩꯕ ꯅꯨꯄꯤꯗꯨꯗꯤ ꯌꯥꯝ ꯊꯤ ꯃꯔꯥꯏꯕꯛ ꯐꯩ ꯃꯁꯛꯁꯨ ꯐꯖꯩ ꯅꯤꯁꯥ ꯄꯁꯥꯁꯨ ꯆꯥꯗꯦ ꯅꯨꯄꯤꯗꯁꯨ ꯆꯣꯞꯇꯦ ꯑꯩꯗꯤ ꯅꯤꯁꯥ ꯆꯥꯕꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯨꯄꯥꯁꯤꯅꯤ ꯑꯩꯅ ꯌꯥꯝ ꯍꯩꯅꯗ꯭ꯔꯤꯁꯤ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃꯇꯣꯟ ꯃꯆꯥꯅꯨꯄꯤꯕꯨ ꯊꯪꯅꯕ ꯈꯨꯜꯒꯤ ꯑꯃꯥꯏꯕ ꯁꯛꯍꯦꯟꯗ ꯌꯦꯡꯅꯕ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯝꯃꯤ Ibellayꯁꯨ ꯌꯥꯎꯔꯝꯃꯤ Ibelay ꯑꯃꯥꯏꯕ ꯁꯛꯍꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯁꯛꯍꯦꯟ ꯃꯥꯁꯤ ꯑꯩꯒꯤ ꯏꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯩꯒꯤ ꯏꯕꯨꯡꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯧ ꯅꯨꯄꯤꯁꯤ ꯍꯥꯟꯅꯗꯤ ꯀꯩꯁꯨ ꯇꯧꯔꯝꯗꯦ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯕꯨꯡꯉꯣꯅ ꯑꯩꯒꯤ ꯏꯃꯧꯁꯤ ꯑꯃꯨꯛꯇ ꯐꯅꯅꯕ ꯂꯥꯌꯦꯡꯕꯤꯌꯨ ꯀꯔꯤ ꯀꯔꯝꯕ ꯊꯧꯗꯣꯛ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ Ibellayꯅ ꯂꯥꯏꯖꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯥꯏꯕ ꯁꯛꯍꯦꯟꯗ ꯂꯤꯔꯝꯃꯤ ꯑꯃꯥꯏꯕ ꯁꯛꯍꯦꯟꯁꯨ ꯋꯥꯔꯤꯗꯨ ꯇꯥꯔꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯂꯥꯏꯖ ꯃꯥꯗꯤ ꯃꯃꯤꯠꯇꯨ ꯒ꯭ꯔꯣ ꯑꯣꯠꯇꯨꯅ ꯌꯦꯡꯂꯒ ꯑꯩ ꯍꯩꯅꯧ ꯆꯥꯅꯤꯡꯉꯤ ꯍꯩꯅꯧ ꯍꯦꯛꯎꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯒꯦ ꯇꯧꯔꯝꯃꯤ ꯂꯩꯃꯇꯣꯟꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯥꯏ ꯏꯃꯥꯒꯤ ꯂꯥꯏꯖ ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯠꯀꯦ ꯇꯧꯔꯤꯕ ꯁꯤꯗ ꯇꯨꯃꯤꯟꯅ ꯐꯝꯃꯨꯁꯦ ꯂꯥꯏꯖ ꯃꯃꯥꯅ ꯃꯥꯒꯤ ꯃꯈꯨꯠ ꯐꯥꯔꯤꯕꯗꯨ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯩ ꯊꯥꯗꯣꯛ ꯑꯩ ꯍꯩꯅꯧ ꯍꯦꯛꯎꯒꯦ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯍꯅꯨꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯃꯨꯛꯂꯝꯃꯤ ꯁꯛꯍꯦꯟ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ Ibellayꯅ ꯌꯦꯡꯉꯨ ꯏꯃꯧꯒꯤ ꯃꯇꯧ ꯑꯁꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ ꯃꯥꯒꯤ ꯈꯟꯕꯗ ꯏꯅꯝ ꯑꯁꯤꯁꯨ ꯋꯥꯔꯕꯅꯤ ꯁꯛꯍꯦꯟꯅ ꯏꯗꯣꯝꯆꯥ ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ ꯑꯩꯅ ꯐꯅꯕ ꯌꯦꯡꯒꯅꯤ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯛꯍꯦꯟꯅ ꯂꯥꯏꯖꯕꯨ ꯌꯦꯡꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯐꯩꯖꯥꯎꯁꯨ ꯂꯥꯡꯐꯩꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯁꯪꯕꯤ ꯃꯄꯨꯔꯣꯏꯕ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯣꯏ ꯃꯄꯥ ꯂꯥꯛꯄꯤꯔꯦꯗꯅ ꯑꯩꯁꯨ ꯉꯔꯥꯡ ꯃꯪꯗ ꯃꯣꯏ ꯃꯄꯥ ꯎꯔꯝꯃꯦꯗꯅ ꯇꯧꯔꯝꯃꯤ ꯃꯣꯏ ꯃꯄꯥ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯅꯨꯄꯤ ꯏꯃꯥ ꯍꯣꯏ ꯑꯉꯥꯡꯁꯤꯡꯒꯗꯤ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯎꯗꯦꯅ ꯑꯝꯇ ꯏꯃꯨꯡꯗ ꯂꯩꯔꯝꯒꯅꯤ ꯅꯆꯥꯅꯨꯄꯤꯗꯤ ꯁꯥꯟꯅꯕ ꯆꯠꯂꯝꯒꯅꯤ ꯑꯗꯣ ꯃꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯤꯁꯦ ꯀꯩꯅꯣꯝꯗꯤ ꯈꯟꯅꯁꯤ ꯀꯩꯅꯣ ꯅꯨꯄꯤ ꯈꯟꯅꯗꯣꯏꯁꯤꯕꯣ ꯅꯆꯥꯅꯨꯄꯤꯁꯦ ꯑꯉꯥꯎꯕꯤ ꯊꯝꯐꯝꯗꯨꯗ ꯊꯝꯈ꯭ꯔꯁꯤ ꯀꯩꯒꯤꯅꯣ ꯅꯨꯄꯤ ꯃꯐꯝ ꯑꯗꯨꯗ ꯆꯜꯕꯨ ꯊꯝꯒꯗꯧꯔꯤꯕꯗꯤ ꯍꯣ ꯅꯆꯥꯅꯨꯄꯤꯁꯦ ꯃꯥꯗ ꯉꯥꯡꯅꯕꯗ ꯑꯩ ꯋꯥꯔꯦ ꯉꯥꯎꯔꯤꯅꯤꯅ ꯆꯨꯝꯅ ꯉꯥꯎꯗꯦ ꯀꯥꯏꯕꯒ ꯊꯨꯒꯥꯏꯕꯒ ꯃꯊꯣꯡ ꯆꯥꯕ ꯑꯝꯇ ꯇꯧꯗꯦ ꯑꯉꯥꯡꯒꯤ ꯉꯃꯣꯛ ꯈꯔ ꯃꯨꯜꯂꯒ ꯆꯥꯔꯒ ꯂꯩꯔꯝ ꯑꯩꯅ ꯈꯤꯇꯪꯒ ꯉꯥꯡꯂꯨꯕꯁꯦ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯎꯗꯣꯏꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯣꯏꯒꯤ ꯑꯉꯥꯎꯕꯤ ꯊꯝꯐꯝꯗꯨꯗ ꯅꯆꯥꯅꯨꯄꯤꯁꯦ ꯊꯝꯈ꯭ꯔꯁꯤ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ
ꯇꯥꯕ ꯌꯥꯔꯣꯏꯗꯕ ꯋꯥꯅꯤ ꯏꯆꯜꯒꯤꯗꯃꯛ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯒꯨꯝ ꯑꯉꯥꯎꯕꯤ ꯂꯩꯐꯝꯗꯨꯗ ꯀꯩꯗꯧꯕꯩ ꯊꯝꯗꯣꯏ ꯑꯩꯒꯤ ꯏꯆꯜꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯖꯔꯛꯂꯕꯅꯤ ꯃꯥꯅ ꯆꯍꯤ ꯐꯥꯗ꯭ꯔꯤꯉꯩ ꯄꯥꯕꯁꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ ꯄꯥꯕ ꯂꯩꯇ꯭ꯔ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯌꯥꯝꯅ ꯋꯥꯈꯤ ꯏꯆꯜ ꯇꯣꯝꯕꯤꯁꯦ ꯃꯕꯨꯛ ꯊꯜꯂꯛꯇꯕꯅꯤ ꯁꯪꯒꯣꯝꯒꯤ ꯃꯍꯨꯠ ꯆꯕꯣꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯄꯤꯊꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯔꯥꯏꯕꯛꯇ ꯁꯨꯝꯅ ꯇꯝꯂꯝꯗꯨꯅ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯣꯏ ꯃꯄꯥ ꯑꯩꯅ ꯅꯆꯥꯅꯨꯄꯤꯕꯨ ꯑꯉꯥꯎꯕꯤ ꯊꯝꯐꯝ ꯃꯐꯝꯗ ꯊꯝꯁꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯃꯗꯤ ꯃꯥꯒꯤ ꯐꯅꯅꯕꯅꯤ ꯃꯥꯅ ꯁꯤꯗ ꯂꯩꯕꯗꯣ ꯑꯩꯈꯣꯏꯕꯨ ꯃꯤꯅ ꯌꯥꯝꯅ ꯅꯣꯛꯅꯩꯌꯦ ꯃꯥꯅꯥꯗ ꯂꯩꯔꯕꯗꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯔꯦ ꯅꯨꯄꯤ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯄꯥꯝꯗꯦ ꯑꯩ ꯏꯁꯥꯁꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯪꯕꯤ ꯑꯁꯨꯝꯅ ꯍꯥꯏ ꯃꯣꯏꯒꯤ ꯐꯅꯕ ꯍꯥꯏꯔꯁꯨ ꯂꯧꯗꯦꯅꯦ ꯍꯥꯏꯔꯣꯏ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯒꯦ ꯑꯉꯥꯎꯕꯤꯅ ꯌꯨꯝꯃꯩ ꯊꯥꯔꯕꯁꯨ ꯌꯨꯝꯃꯩ ꯆꯥꯛꯄꯅꯤ ꯍꯥꯏꯕꯁꯦ ꯃꯣꯏ ꯈꯪꯗꯦꯕ ꯑꯁꯪꯕꯤꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯁꯛꯍꯦꯟꯅ ꯃꯤꯒꯤ ꯂꯥꯏꯊꯧ ꯑꯃ ꯇꯧꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯁꯝꯈꯣꯏꯕꯤ ꯚꯨꯠꯀ ꯁꯝꯐꯥꯕꯤ ꯚꯨꯠꯀꯗꯨ ꯊꯦꯡꯅꯔꯝꯃꯤ ꯚꯨꯠ ꯑꯅꯤꯗꯨ ꯁꯛꯍꯦꯟꯕꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯑꯃꯥꯏꯕ ꯁꯛꯍꯦꯟꯁꯦ ꯀꯌꯥ ꯐꯖꯔꯤꯅꯣ ꯑꯩꯅ ꯚꯨꯠ ꯑꯣꯟꯗ꯭ꯔꯤꯉꯩ ꯊꯦꯡꯅꯔꯝꯃꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯅꯪꯅ ꯚꯨꯠ ꯑꯣꯟꯗ꯭ꯔꯤꯉꯩ ꯑꯃꯥꯏꯕ ꯁꯛꯍꯦꯟ ꯊꯦꯡꯅꯔꯁꯨ ꯅꯉꯣꯟꯗ ꯀꯩꯁꯨꯝ ꯌꯥꯕꯤꯔꯣꯏ ꯃꯤ ꯃꯁꯛ ꯐꯖꯕ ꯄꯥꯈꯪꯁꯤꯕꯨ ꯆꯤꯟꯗꯨꯝꯕꯤ ꯁꯝꯐꯥꯕꯤ ꯅꯉꯣꯟꯗ ꯌꯥꯔꯛꯀꯗ꯭ꯔꯣ ꯁꯝꯈꯣꯏꯕꯤ ꯚꯨꯠ ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯑꯩꯁꯤ ꯁꯝ ꯐꯥꯔꯁꯨ ꯆꯤꯟ ꯇꯨꯝꯂꯁꯨ ꯁꯛꯇꯤ ꯑꯗꯨꯝ ꯐꯖꯕꯅꯤ ꯐꯖꯔꯦ ꯌꯥꯝ ꯀꯤꯕꯨ ꯀꯤꯅ ꯁꯛꯇꯨ ꯁꯝꯐꯥꯕꯤ ꯚꯨꯠꯇꯨ ꯁꯥꯎꯅ ꯅꯪꯗꯤ ꯀꯌꯥꯝ ꯐꯖꯔꯗꯅ ꯃꯤꯒ ꯅꯣꯛꯅꯩꯅꯣ ꯁꯝꯅꯦꯅ ꯏꯈꯣꯏꯔꯗꯅ ꯁꯝ ꯈꯣꯏꯔꯁꯨ ꯑꯩꯗꯤ ꯁꯛ ꯐꯖꯩ ꯅꯪꯗꯤ ꯊꯤꯕꯗꯣ ꯚꯨꯠ ꯑꯅꯤꯅ ꯆꯤꯟꯅ ꯁꯨꯝ ꯈꯠꯅꯔꯝꯕꯗꯒꯤ ꯐꯨꯅꯔꯛꯏ ꯁꯛꯍꯦꯟ ꯃꯥꯁꯨ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯕꯅ ꯚꯨꯠ ꯑꯅꯤ ꯐꯨꯅꯔꯤꯕꯗꯨ ꯎꯔꯝꯃꯤ ꯁꯛꯍꯦꯟ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯀꯩ ꯚꯨꯠ ꯑꯅꯤ ꯐꯨꯅꯔꯤꯁꯤꯅ ꯇꯥꯏꯕꯪ ꯃꯤ ꯐꯨꯅꯕꯗꯒꯤ ꯚꯨꯠ ꯐꯨꯅꯕꯁꯤꯅ ꯍꯦꯟꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯖꯥꯠꯅꯤꯗꯅ ꯍꯦꯛꯇ ꯄꯦꯟꯅ ꯌꯦꯡꯈꯤꯒꯦ ꯃꯁꯝ ꯈꯣꯏꯕꯤ ꯚꯨꯠ ꯅꯨꯄꯤ ꯑꯁꯤꯅ ꯁꯝ ꯐꯥꯕꯤ ꯚꯨꯠ ꯑꯁꯤꯗ ꯀꯤꯟꯅ ꯊꯤꯡꯈ꯭ꯔꯦ ꯁꯝ ꯐꯥꯕꯤ ꯚꯨꯠꯁꯦ ꯃꯃꯤꯠꯀ ꯂꯣꯏꯅ ꯆꯣꯡꯊꯣꯛꯏꯅꯦ ꯃꯃꯤꯠ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯁꯝ ꯐꯥꯕꯤ ꯚꯨꯠꯁꯤꯅ ꯁꯝ ꯈꯣꯏꯕꯤ ꯚꯨꯠ ꯑꯁꯦ ꯑꯃꯨꯛ ꯅꯝꯁꯤꯟꯗꯨꯅ ꯐꯨꯈ꯭ꯔꯦ ꯑꯗꯨꯝꯅ ꯐꯨꯅꯕꯗꯨꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯊꯤꯟꯗꯠꯅꯧꯅꯦ ꯅꯣꯏ ꯑꯅꯤꯕꯨ ꯚꯨꯠ ꯅꯨꯄꯤ ꯑꯅꯤꯗꯨ ꯁꯛꯍꯦꯟꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯐꯨꯅꯔꯝꯕꯗꯨ ꯇꯣꯛꯇꯨꯅ ꯃꯈꯨꯠꯇꯨꯅ ꯃꯁꯝ ꯃꯅꯥꯗꯨ ꯁꯦꯝꯖꯤꯟꯗꯨꯅ ꯁꯝꯐꯥꯕꯤ ꯚꯨꯠꯅ ꯇꯥ ꯁꯛꯍꯦꯟ ꯅꯨꯄꯤ ꯑꯅꯤ ꯈꯠꯅꯔꯒ ꯇꯥ ꯁꯛꯍꯦꯟꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯗꯣꯛꯄ ꯌꯥꯗ꯭ꯔꯣ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯈꯥꯝꯗꯣꯛꯇꯣꯏꯕ ꯅꯕꯥꯅꯤꯅ ꯅꯊꯧ ꯂꯩꯇꯅ ꯈꯠꯅꯖꯔꯒ ꯅꯠꯇꯦ ꯚꯨꯠ ꯅꯕꯥꯅꯤꯅ ꯐꯨꯅꯔꯤꯕꯗꯨꯕꯨ ꯇꯟꯗ꯭ꯔꯣ ꯇꯟꯗꯦꯗ ꯏꯕꯥꯅꯤꯅ ꯈꯠꯅꯕꯒꯤ ꯃꯔꯝ ꯇꯥ ꯁꯛꯍꯦꯟꯅ ꯈꯪꯁꯨ ꯈꯪꯗꯅ ꯏꯕꯥꯅꯤꯅ ꯈꯠꯅꯔꯤꯕꯗꯣ ꯇꯥ ꯁꯛꯍꯦꯟ ꯃꯨꯟꯅꯕꯒꯤ ꯈꯠꯅꯔꯤꯅꯤ ꯀꯔꯤ ꯑꯩ ꯃꯨꯟꯅꯕꯒꯤ ꯐꯨꯅꯔꯤꯅꯦꯕ ꯅꯊꯧ ꯂꯩꯇꯅ ꯀꯔꯤꯒꯤ ꯑꯩ ꯃꯨꯟꯅꯕꯤꯔꯤꯕ ꯍꯣꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯥ ꯁꯛꯍꯦꯟꯁꯦ ꯄꯥꯝꯕꯒꯤ ꯇꯥ ꯁꯛꯍꯦꯟ ꯑꯩꯈꯣꯏꯅꯤꯁꯦ ꯇꯥ ꯁꯛꯍꯦꯟꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯕꯤꯔꯣ ꯇꯥ ꯁꯛꯍꯦꯟꯅ ꯍꯥꯏꯕ ꯄꯨꯝꯕ ꯑꯩꯈꯣꯏ ꯇꯧꯖꯒꯦ ꯀꯅꯥꯒꯤ ꯄꯣꯠ ꯍꯨꯔꯥꯟꯕ ꯃꯤ ꯀꯤꯍꯟꯕ ꯌꯥꯝ ꯍꯩ ꯆꯠꯊꯣꯛꯑꯦ ꯑꯩꯕꯨ ꯍꯨꯔꯥꯟꯕ ꯌꯥꯕ ꯑꯃꯥꯏꯕꯅꯤ ꯈꯟꯕꯤ ꯆꯠꯂꯣ ꯑꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯚꯨꯠ ꯑꯅꯤꯗꯨ ꯁꯛꯍꯦꯟꯒꯤ ꯃꯃꯥꯡꯗ ꯊꯠꯆꯤꯟꯗꯨꯅ ꯇꯥ ꯁꯛꯍꯦꯟ ꯑꯩꯈꯣꯏꯅꯤꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏꯅꯤꯅ ꯇꯥ ꯁꯛꯍꯦꯟꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯅꯣꯏ ꯑꯅꯤꯅ ꯚꯨꯠ ꯑꯣꯏꯔꯒ ꯏꯔꯥꯡ ꯑꯗꯨꯝ ꯇꯧꯏꯗꯨ ꯀꯩꯒꯤ ꯅꯈꯣꯏꯅꯤꯁꯦ ꯏꯔꯥꯡ ꯇꯧꯃꯟꯗꯅ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯇꯥ ꯁꯛꯍꯦꯟ ꯍꯥꯏꯕ ꯌꯥꯔꯦꯅ ꯄꯪꯍꯥꯏꯗꯤ ꯍꯥꯏꯕꯤꯅꯨ ꯑꯩꯅ ꯁꯤꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯨꯡꯗ ꯈꯨꯗꯤ ꯊꯤꯕꯗ ꯎꯁꯨꯞꯇ ꯌꯨꯡꯁꯤꯟꯗꯨꯅ ꯁꯤꯕꯅꯤ ꯈꯨꯁꯤ ꯐꯥꯎꯗꯤ ꯐꯖꯔꯤꯕ ꯆꯠ ꯑꯩ ꯊꯦꯡꯂꯤ ꯆꯠꯅꯕ ꯇꯧꯔꯒꯦ ꯁꯝꯐꯥꯕꯤ ꯚꯨꯠ ꯁꯝꯈꯣꯏꯕꯤ ꯚꯨꯠ ꯅꯈꯣꯏꯅꯤ ꯐꯨꯅꯍꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯗꯨ ꯆꯠꯈꯤꯔꯝꯃꯤ ꯚꯨꯠ ꯑꯅꯤꯗꯨꯗꯤ ꯁꯛꯍꯦꯟꯅ ꯆꯠꯈꯤꯕꯗꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯌꯦꯡꯍꯧꯏ ꯁꯛꯍꯦꯟꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯁꯛꯍꯦꯟꯅ ꯍꯜꯂꯛꯂꯤꯕꯗꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ ꯁꯛꯍꯦꯟ ꯃꯃꯥꯡ ꯊꯣꯡꯗꯨ ꯊꯤꯜꯂꯤ ꯑꯗꯨꯕꯨ ꯄꯥꯛꯅ ꯃꯃꯥꯡ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯇꯦ ꯁꯛꯍꯦꯟ ꯊꯣꯡ ꯑꯗꯨ ꯊꯤꯟꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯁꯥꯈꯤ ꯇꯨꯝꯂꯨꯕꯒꯤ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯛꯂꯝꯃꯤ ꯃꯆꯥꯕꯨ ꯎꯕꯗ ꯍꯩ ꯅꯄꯥ ꯊꯥꯡꯗꯕ ꯅꯪ ꯍꯧꯖꯤꯛꯇ ꯍꯜꯂꯛꯂꯤꯕ꯭ꯔꯥ ꯅꯪꯅ ꯑꯩ ꯑꯣꯠꯄꯁꯤ ꯑꯣꯈꯥꯛꯇꯤ ꯑꯣꯠꯂꯤ ꯏꯃꯨꯡꯒꯤ ꯆꯥꯛ ꯊꯣꯡ ꯐꯧꯁꯨꯁꯨ ꯑꯩꯉꯣꯟꯗ ꯇꯧꯍꯟꯕ ꯇꯨꯝꯕꯁꯨ ꯊꯨꯒꯥꯏꯕ ꯏꯃꯥ ꯁꯤꯕꯨ ꯑꯩꯅꯔꯣ ꯑꯩꯁꯨ ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯔꯤꯕꯅꯤ ꯑꯣ ꯅꯇꯨꯗꯨ ꯊꯤꯔꯣ ꯍꯥꯏꯕ ꯏꯃꯥ ꯋꯥꯔꯦ ꯍꯥꯏꯕ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯏꯃꯥ ꯏꯆꯥꯕꯨ ꯅꯨꯄꯤ ꯀꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯚꯨꯠ ꯅꯨꯄꯤꯔ ꯍꯤꯡꯆꯥꯕꯤꯔ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯎ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯀꯟꯅ ꯉꯥꯡꯂꯒ ꯂꯩ ꯑꯩꯗ ꯇꯨꯝꯖꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯗꯨ ꯇꯨꯝꯕ ꯆꯪꯈꯤ ꯁꯣꯝꯗ ꯂꯥꯏꯖꯁꯨ ꯑꯃꯥꯏꯕ ꯁꯛꯍꯦꯟꯅ ꯄꯤꯕ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯕꯗꯒꯤ ꯋꯥꯈꯜ ꯈꯔ ꯂꯥꯛꯏ ꯋꯥ ꯉꯥꯡꯅ ꯁꯛꯅꯕꯁꯨ ꯌꯥꯔꯤ ꯂꯥꯏꯖ ꯂꯨꯕ ꯅꯥꯟꯕ ꯈꯪꯂꯤ ꯂꯥꯏꯖꯗꯨ ꯐꯤꯔꯣꯜ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ
ꯂꯩ ꯃꯇꯣꯟꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯆꯥꯅꯨꯄꯤꯅ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯃꯥꯒꯤ ꯂꯥꯏꯖꯥ ꯏꯆꯥꯕꯨ ꯐꯤ ꯁꯨꯔꯤꯕ꯭ꯔꯣ ꯇꯧꯔꯤꯕꯗꯨꯕꯣ ꯍꯣꯏ ꯏꯃꯥ ꯐꯤ ꯃꯣꯠꯂꯤꯅ ꯁꯨꯗꯣꯛꯑꯝꯕꯅꯤ ꯏꯃꯥꯒꯤ ꯑꯃꯣꯠꯄ ꯐꯤ ꯂꯩꯔꯕꯗꯤ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯅꯆꯥꯅ ꯁꯨꯔꯤꯉꯩꯁꯤꯗ ꯁꯨꯍꯧꯔꯒꯦ ꯌꯥꯔꯦꯗ ꯏꯆꯥ ꯋꯥꯅꯕꯅꯤ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ ꯈꯪꯗꯦꯅꯦ ꯏꯃꯥꯗꯤ ꯅꯅꯝꯃꯗꯤ ꯈꯪꯂꯝꯒꯅꯤ ꯏꯆꯥꯅ ꯅꯪ ꯇꯥꯆꯧ ꯍꯪꯂꯤꯕꯕꯨ ꯀꯔꯤꯒꯤꯅꯣ ꯁꯨꯝ ꯍꯪꯕꯅꯤꯗ ꯏꯃꯥ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥꯗꯤ ꯏꯆꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯨꯔꯕꯅꯤ ꯍꯌꯦꯡꯁꯦ ꯉꯥ ꯆꯥꯛ ꯄꯨꯗꯨꯅ ꯅꯕꯨꯡ ꯁꯛꯍꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯃꯥꯅ ꯌꯦꯡꯕꯤꯕꯗꯒꯤ ꯏꯆꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯛꯂꯤꯕꯅꯤ ꯍꯣꯏ ꯏꯃꯥ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥ ꯃꯆꯥꯗꯨ ꯑꯃꯥꯏꯕ ꯁꯛꯍꯦꯟ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯃꯇꯣꯟ ꯑꯃꯥꯏꯕ ꯁꯛꯍꯦꯟꯕꯨ ꯀꯧꯔꯝꯃꯤ ꯀꯧꯔꯤꯕꯗꯨ ꯁꯥꯈꯤꯅ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯁꯥꯈꯤ ꯉꯛꯅ ꯀꯅꯥ ꯏꯆꯦ ꯏꯕꯨꯡꯉꯣ ꯁꯛꯍꯦꯟꯕꯨ ꯂꯩꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯎꯕ ꯍꯣꯏ ꯀꯧꯊꯣꯔꯛꯀꯦ ꯐꯝꯂꯝ ꯁꯥꯈꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯆꯥꯕꯨ ꯀꯧꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯁꯛꯍꯦꯟ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯂꯥꯏꯖꯥ ꯁꯛꯍꯦꯟꯗ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯖꯩ ꯊꯥꯀꯨꯔꯧ ꯂꯥꯏꯖꯥ ꯆꯦꯟꯁꯤꯟꯗꯨꯅ ꯁꯛꯍꯦꯟꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯒ ꯊꯥꯀꯨꯔꯧ ꯅꯪ ꯅꯍꯥꯟ ꯀꯩ ꯀꯥꯏ ꯆꯠꯂꯨꯕꯒꯦ ꯀꯩꯒꯤꯅꯣ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯣ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯂꯥꯏꯖꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯥꯈꯤꯒ ꯂꯩ ꯃꯇꯣꯟꯒꯗꯤ ꯉꯛꯅ ꯌꯦꯡꯂꯤ ꯁꯛꯍꯦꯟꯒ ꯀꯣꯔꯧꯒꯁꯤ ꯁꯛ ꯃꯥꯟꯅꯔꯝꯃꯤ ꯑꯗꯨꯅꯁꯨ ꯂꯥꯏꯖꯥꯅ ꯁꯛꯍꯦꯟꯕꯨ ꯀꯣꯔꯧꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯁꯛꯍꯦꯟ ꯂꯥꯏꯖꯥꯕꯨ ꯃꯊꯥꯗꯒꯤ ꯂꯧꯊꯣꯛꯄꯤꯗꯨꯅ ꯂꯥꯏꯖꯥ ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯔꯨꯏ ꯅꯪꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ ꯁꯥꯈꯤ ꯅꯣꯛꯂꯒ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯁꯥꯈꯤ ꯑꯩ ꯏꯃꯧ ꯐꯪꯗꯧꯔꯦ ꯁꯥꯈꯤ ꯂꯩ ꯃꯇꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯦꯝꯃ ꯅꯨꯃꯤꯠ ꯑꯐꯕꯝ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏ ꯃꯥꯡꯒꯣꯜ ꯀꯥꯔꯛꯂꯒꯦ ꯍꯣꯏ ꯏꯆꯦ ꯏꯆꯦꯒ ꯀꯧꯔꯅꯨꯋꯣ ꯏꯅꯝꯃ ꯍꯥꯏꯅ ꯀꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯑꯁꯨꯝꯅ ꯃꯥꯡꯒꯣꯜ ꯀꯥꯟꯅꯗꯨꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯁꯛꯍꯦꯟꯒ ꯂꯥꯏꯖꯥꯒꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯁꯛꯍꯦꯟ ꯃꯥꯅ ꯂꯨꯍꯣꯡꯈ꯭ꯔꯕꯗ ꯁꯛꯍꯦꯟꯅ ꯂꯣꯟꯅ ꯉꯥꯎꯖꯔꯤꯕꯤ ꯂꯩꯁꯥꯕꯤ ꯀꯌꯥꯒꯤ ꯊꯃꯣꯏꯗꯤ ꯀꯥꯏꯔꯝꯃꯤ ꯊꯣꯏꯕꯤ ꯀꯞꯇꯨꯅ ꯏꯇꯥ ꯑꯩ ꯉꯁꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯇꯥ ꯁꯛꯍꯦꯟꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯖꯕ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯍꯤꯡꯁꯥꯕꯤ ꯆꯪꯕ ꯀꯌꯥꯔꯛ ꯁꯥꯈꯤꯕ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯍꯦꯛꯇ ꯂꯧꯈꯤꯕ ꯃꯁꯤꯕꯨ ꯀꯔꯤ ꯊꯃꯣꯏꯅꯣ ꯏꯇꯥ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯏꯇꯥ ꯆꯅꯨꯅ ꯏꯇꯥ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯂꯨꯍꯣꯡꯕꯗꯣ ꯊꯨꯒꯥꯏꯔꯨꯒꯦ ꯍꯥꯏꯔꯣ ꯌꯥꯔꯤꯁꯦ ꯈꯔ ꯄꯦꯟꯗ꯭ꯔꯗꯤ ꯇꯥ ꯁꯛꯍꯦꯟꯁꯨ ꯅꯨꯄꯤ ꯊꯤꯈ꯭ꯔꯕꯅꯤꯅ ꯅꯨꯄꯥ ꯑꯃ ꯌꯦꯡꯂꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯠꯇꯕ ꯇꯥꯔꯦ ꯊꯣꯏꯕꯤ ꯃꯄꯤꯗꯨ ꯐꯠꯐꯠ ꯇꯩꯊꯣꯛꯇꯨꯅ ꯍꯣꯏꯅꯦ ꯑꯩ ꯍꯧꯖꯤꯛ ꯆꯍꯤ 19 ꯁꯨꯔꯦ ꯑꯔꯤꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏ ꯀꯞꯇꯣꯏ ꯁꯔꯨꯛ ꯅꯨꯄꯥ ꯑꯃ ꯐꯥꯗꯨꯅ ꯆꯦꯟꯈ꯭ꯔꯒꯦ ꯊꯣꯏꯕꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯇꯥ ꯁꯛꯍꯦꯟ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯁꯛꯍꯦꯟꯒ ꯂꯥꯏꯖꯥꯒꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯔꯝꯃꯤ ꯁꯛꯍꯦꯟꯅ ꯂꯥꯏꯖꯥꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯔꯝꯃꯤ ꯁꯈꯤ ꯃꯥꯁꯨ ꯃꯃꯧ ꯂꯥꯛꯄꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯁꯛꯍꯦꯟꯒ ꯂꯥꯏꯖꯥꯒꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯥꯟꯈꯤ